Maheiroi singi pisa da kuntra launaba order revoke tawhannaba phi thidanaba warep laukhre. Lockdown manungda Maheiroi singi pisa da kuntra launaba sarkarna thokiba order aduga mari leinana emsuna sinduna one day open discussion on imposition of school monthly fee by government during lockdown haiba thimda khananenaba mifam ama pangthokre. Tongan walup kya gi mihut sing yauna MSU headquarter ki conference hall da pangthokiba mifam adu da wa ngangkhiba singna tha sigi manga da education department na lockdown manung da Maheiroi singi phisa da kuntra launa ba thokiba order adu condemn tawbuga loina na order adu revoke tawna wa pham kya phongdokna ki loina na tongan warep manga supun na mat amato oina lomina ki warep sing adu di sarkar na Maheiroi singi phisa da kuntra launa ba order thokiba adu condemn tawba amasung order adu revoke tawna ba lengakta taksin minaba lamdam masigi Maheiroi sing da tamliba Maheiroi singi parents singna lockdown manung da thagi phi lawbugi matang da sarkar na sapchaba clarification ama pidri phawba thagi phi thidaba school authority na thagi phi pinaba demand tawba sisu khudakta lepa sarkar gi amasung lana school gi authority singna mapung oina initiative lawduna private school oja singi phangpham thokpa thagi talop pithokna ba punna taksin minaba lamdam asida leirba private missionary CBSE aided school da oja oiba singi loop ama semnaba khongthang lokhatnaba oja singi oiba mifam pangthokpa amasung Manipur Private School Act 2017 amasung Hostel and Boarding Regulation Act semduna sanhannaba punna taksin minaba haibata singba asini aduga topa pawmana furup ani gi marakta khana seinaba ungkhatnaba thoklibasi mafam matam chana amu hanna thoktanaba phirep lawgadabani UPF handak leima khong da furup ani gi marakta thokiba khana seinaba amadi ungkhatnaba gi thogdok sing apik pangang sing gi marakta thokpa khana seinaba thogdo ama oina uba chumloi haina United People's Front UPF Manipur gi serola mana hai serola sinema kha tarak libadi lamgi wafam na maram oiraga ngasi mathi phonglakpagi wafamni kudaki oiba security thajinduna sakti sinaduna amadi logi oiba athing makhara thamjilaga ihou nam thakhiwa thoklabasu nakhai sengba tungkoigada waroi sin ama purakpa ngamdragadi ngasigi asigumloba thogdokbasing langamdana matungda thorakani laingakna tungkoiba chatnaba yaba waroi sin puraknaba thabak paikhat bigadabani lamna maram oiraga ungkhatnaba khana chainaba haibasi mafam khudingda thokpa thogdoksingni wafam asi ungkhatnarakliba furup ani makna khangminaduna sapchaba logi oiba wayel amagi makhada tungkoina chanagada waroi sin ama purakpa haibasi yamnamak tangai phade Mairiktagi mayaubi haurakpagum atopa mafam singda ungkhatnariba matam asida punsinaduna nungsinadabagi wafam hena pakthok chawtho haloidabani lamdam asigi yelhumi singi marakta nungsinadaba amadi ungkhatnaba sagatuna atopa singna singchep thabagi saitheng aikoi khudingna kayarak hanna thengnaduna lakhrabani masi singmi tammi furup khudingna khangminaba changi achumba haibasi adumak lengdana leigadabani rajniti gi miengda khana chainaba sing thogallaga shakti paihungnabagi thausil chathabiroidabani Laimakong amadi akoibada khundaminariba furup singna laimakong da khundarakpagi wari wakhong kamdawna khul singna khundarakhiba amadi karamba mawongda furup singi marakta khunda leitaminarakhiba haibasi punamakna khangi Laibaki lusingliba CSO singna achumba masak munna khangnaba honabagi mahutta hektamak namagi oiba phirep targa saugatnabagi warep hektamak lawsinba amadi makhal makha kayagi khongjang chingchingsinba tawbiroidabani awat apa soengam khudingmak phaminaduna tangdu leitaba purahanba haibasi CSO singisu yamna achouba thodang lei Manipur gi anouba district samlakpada district boundary gi matangda thokliba ngamkhai gi chenabasing athubada loisingadabani Laingaki gaihak oiba thausilna matung tarakpada hena khudong chadaba thogangani mapung aina kanglup ani gi marakta amana amagi sentiment shokpa thabaksing haibadi lining inat ka mari leinaba wafam singda sohalakpa haibasina yamna sensitive issue oheli punumak si furup ani gi lusingba singna khangminaduna asigumba thodok sing thoandanaba sinbigadabani masida laingak na su mafam matam chana thodok thokliba mafam da sangsinduna thodok asi thidokpaga loinana matik chaba chairak tibigadabani Furup ani gi lusingba sing amadi khunja singna wakhal phathabiduna ing tappa tangdu leitaba puraknaba honabiu miyambu lana lamjingnaba amadi furup ki marakta nungsinadana singjep thaba kangbu miyoi sing masak khangdoktuna miyamna inthokpa changi asigumba miyoi sing phaduna logi oiba matik chaba chairak lengakna matam chana pigadabani loinana blockade counter blockade na singba thawong singna amuke hena ungkhatnariba wafam sing hena khudong chadaba thokangani haibasi lengakna khangna mafam matam chana thodang lobiu hairi Arobada Paobilai News Reader gi video bi yengbiri khudingmakpu thagachai